Tarateret Suba Lok Sabha Mikhalda Inner Manipur Parliamentary Constituency da Trinamool Congress ki mirep thadok na basem sare outer gi su thadok laba yari haina AITC gi Manipur Observer Viswajit Dep na phongdokre Lok Sabha Mikhal Tarai na lobi gano state asigi maruiba issue sing thengna bangamba mating thokpa MP ama khanba mathau tare haina Inner gi CPI mirep Dr. Moirangtem Nara na phongdokre Amasong ATM yaudana transaction gi khudong chaba kaya fanghanana bapandamda SBI MU branch ta Yono Cash Public ngasi Manipur gi ahanba oina launch tawkre Member Kurumzari adom yengbiriba Impact News ni ai khanganbam thoino henbi hauze pungja se phawbugi maroiba pawsing miyam da prizari Lakadoriba Lok Sabha Mikhal gi Inner Parliamentary Constituency da Trinamool Congress ki mirep thadokna ba sem sare Miyamgi apambagi matungina outer gi oinasu mirep thadoknaba party asiki National President ta takselagani haina Imphal da lakiba All India Trinamool Congress AITC gi Manipur Observer Vishwajit Dep na phongdokre Wafam saying asi Manipur Pradesh Trinamool Congress Nusindra GM Hall da pangtokiba Nomagi oiba Workers Conference ta phongdokibani Paumir Singh da mahang na phongdokibada state asigi miyamna Trinamool gi mihut thagatuna state asigi achoba issue oiriba afasfa amadi CAB chana handanaba assembly da miyam gi kholau laubada mateng pangbiu handak da thokiba CAB gi ihoga mari lainana Trinamool Congress na ihan hanba national party oina Lok Sabha amadi Rajya Sabha da bill asigi mayokta lepkhibane State asigi Maitai Furup Singna Scheduled Tribe List Chalhalu Haina Changsiliba Khongjang Asida AITC na mapung phana sagale State kayada mihut thadokliba party asina Manipur gi Inner Parliamentary Constituency Mikhalda Mai Pakani haibagi thazaba sauna lei thazaba asi mangphauna handuna mamangaida palamkhiba party amatana chatharakidraba top pachawkhat thorang paikhanaba AITC na honariba asida miyamna mateng pangbiu haina phongtokhi That the demand of the Meiteis and the other communities, Meiteis especially, with regard to the recognition and their status as a scheduled tribe, is being supported by the All India Trinamool Congress and Mamata Banerjee. And we will ensure that this is taken up before the appropriate level when that stage comes. And Trinamool Congress will support this particular cause, of course, with full and due respect to all the scheduled caste and scheduled tribes of the state of Manipur who are presently there. Lok Sabha Mikhal miyamna taraina lobigano state asida leiriba tongan bamaru iba issue sing thengnana ba mating thokpa MP ama leibagi tangai fadaba lei haina Inner Manipur Parliamentary Constituency gi CPI mirep Dr. Moirangtem Narana phongtokre ngasi Impact News Lok Sabha Mikhal gamari leinana akhanana unaba amada Dr. Narana haikibada state asida leiriba miyamda Lok Sabha Mikhal asi assembly election ga yengnabada khara maru oina lawdabagi mawongda lakli masigi matangda Election Commission gi maikaidagi paksana awareness pibagi tangai fadaba amalakli adubu handak ikui kuidana pangthokiba Lok Sabha session gi matungda miyamda MP gi maru oiba kharadi khangba hore miyamda state asigi mihut oigadoriba MP singna miyam gi apamba amadi ihul khangna thabak tauba loinana miyam gi voice parliament ta chapchana thamba ngamgadaba mihut ama thabagi maru oiba kharadi phaurakle haina Dr. Moirangtem Narana phongtokhe Lakadoriba Lok Sabha Mikhal asida miyam gi maru oiba voting right senpham kharaga ona thokpigano masina tungda miyam gi oina chauna amangba oigani haiba khanthabagi matam oire haina Dr. Narana thamlakli MP vote dia Delhi gi ne khoi ga mari le de na khoi di kwa matam bok cha ba phang da bi sibu haidana vote machani hai vote hada ba thokti hai handaki thoki ba issue khara madudi CAB dagi hauradana ko madagi di Manipur University Naga Framework Agreement natraga Indo-Myanmar border gi arigi mayam sil lainarakpa praja mayam sida handak khaiba khitang tai khoi assembly tana warep lorga lotion bi ade dana parliament yowidana adagi hogi bagi parliament loram dai gi tarik 32 tarom yam crucial oi khidra praja se ahing tumna de tharak hunkanai ado bill si anyway mayam du objection nainapa mayam du da moi puthokpa nangdana puthoktere parliament saine dai ejon tawre handaki dadi oiraroi hair pusin mayam si yumda hanjanarga ahing tumimne
लाखलिबा लोकसभा मिखल का मरी लेना लौखट पचेक्सिल थौरांगी मनुंग चन्नंगसी वांखई अंड्रो पार्किंग एरिया दा इम्फाल ईस्ट कमांडो टीमना अखनबा ड्राइव चथबदा मियोय अमदगी यामलबा यू फागत पंगमख्रे फारबा मियोय अदुदी अंड्रो मनिंग थेलदगी पुथेम रॉबिन्सन अपोकपा पी इबोतोने मंगोंदगी डीआईसी लिक्वर लीटर निफु फागत पंगमखी हाइरे फारबा मियोय अदु पोलम सिंह अदुगा लोइनाना इम्फाल ईस्ट के एक्साइज डिपार्टमेंट ता सिनखरे हाइरे इम्फाल वेस्ट कमांडो की टीम अमना थंगाल बाजार के आलू गली दा थीबा हुंबा की थबक चथखरे थीबा हुंबा अदुदा मफम अदुगी मियोय चामरीगा हुंबुद्रा की वेरिफिकेशन चथखिबगा लोइनाना मसागी सक्ताकचे यावदबा मियोय कुनमंगा फागतुना मखाताबा वाहंग पाहंग चथनबा सिटी पुलिस स्टेशन दा सिनखरे हारि नाकलमरोम दा इम्फाल ईस्ट की यांगंगपोकपी पुलिस स्टेशन न कोनबा ग्वालताबी बाजार दा थीबा हुंबगी थबक चथखरे ngasi numit yung gumatong pung ama taba matamda tara mga suba Assam Rifles Yaripok Police Station की टीम यावना इम्फाल ईस्ट कमांडो की अपुनबा टीम अमना चथखिबा थीबा हुंबगी थबक अदुदा मफम अदुगी मियोय यांखै की वेरिफिकेशन चथखि अदुबु अफा अपुंदी अमता यावखिदे हाइरि कांगपोकपी डिस्ट्रिक्ट की डेप्यूटी कमिश्नर अमदी डिस्ट्रिक्ट इलेक्शन ऑफिसर सिंगल लोइनाना पॉलिटिकल पार्टी सिंगी मेंबर सिंगी ओइबा मिफम अमा ngasi कांगपोकपी डिस्ट्रिक्ट हेडक्वार्टर द लेबा डेप्यूटी कमिश्नर की कॉन्फ्रेंस हॉल दा पांगथोखरे मिफम अदुदा कांगपोकपी डिस्ट्रिक्ट की इलेक्शन ऑफिसर सिंग एडीसी एडीएम एमसीएस एआरओ एसटीओ सिंग यावना बीजेपी अमदी इंडियन नेशनल कांग्रेस की मेंबर सिंग अमदी डिस्ट्रिक्ट नोडल ऑफिसर सिंगना सरुक याखि मणिपुर ह्यूमन राइट्स कमीशन के चेयरमैन ना लुचिंगबा कांगबु अमना मोरे दलेबा सब डिस्ट्रिक्ट हॉस्पिटल मोरे पुलिस स्टेशन की फिबम यंगसनबगा लोइना सिक्योरिटी फोर्सेस सिंगतगी ओइबा ह्यूमन राइट्स की अवेयरनेस पांगथोखरे कमीशन असगी एक्टिंग चेयरपर्सन ओइरिबा खाइदे मनीना मोरे द नुमित हुमनी चुपना ह्यूमन राइट्स कमरी लेनबा थबक थौरम सिंगी मनुंग चन्ना मोरे पुलिस स्टेशन अमदी मोरे हॉस्पिटल की फिबम यंगसनखिबने खाइदे मनीना मोरे पुलिस स्टेशन की मनुंग मपान की फिबम अमदी पुलिस पर्सनल सिंगना लेरिबा बैरेक सिंगसु हकथेंगना चंगलगा यंगसनखे तुंगदा टेक्नोपल की एसपी टीएस विक्रमजीत अमदी मकोक थोंगबो पुलिस ऑफिसर सिंग गलोइनाना टाउन अदुगी मतंगदा खन्ननैनखे नाकलमरोमदा बॉर्डर टाउन अदुदा लेबा इंटीग्रेटेड चेक पोस्ट सिक्योरिटी फोर्सेस सिंगतगी ओइबा ह्यूमन राइट्स की मतंगदा अवेयरनेस प्रोग्राम अमा कमीशन असिगा निफु हुमदोय सुबा आसाम राइफल्स का खुटसमनदुना पांगथोखे निफुम दर्सुबा एआर की लेफ्टिनेंट कर्नल श्यामल पॉल न लुचिंगबा एआर की मकोक थोंगबो ऑफिसर सिंह पर्सनल सिंह मोरी की डीएसपी सीडीओ थॉमस थोकचोम यावना सरुक याखि इमुंग मनुंगी लेता लाइरन मरम ओरगा मही तंबा ngamjadraba angang kunmari salai holding private limited के subsidiary unit ओरिबा स्मार्ट सोसाइटी की मतेंगना लेमना मही मसिंग तंबा फंगनख्रे हारिबा अंगांग कुनमरी असि इम्फाल वेस्ट की मनुंग चनबा संगाइथेल खुलदगिने मखोई कुनमरी असि ngasi mama mapa single loinana संगाइथेल द लेबा vocational guide school द लेमना मही तंबा याबगी अयाबा अदु स्मार्ट सोसाइटी की सेक्रेटरी नारिंगबम धनपतिना स्कूल असि की प्रिंसिपल ngangbam चित्रंजन द सिनखि मधुगी मथक्ता अंगांग सिंग असना मही तंबदा चंगदबा लाइरेक बोय कोलम ट्यूशन फी एडमिशन फी अमदी यूनिफॉर्म पुनमक लेमना फंगहनगनी लाउथोखि अंगांग कुनमरी असिबु लेमना मही तमहननबा लौखलकलिबा खोंथांग असिगी मतंगदा स्मार्ट सोसाइटी की सेक्रेटरी नारिंगबम धनपतिना फोंथोखिबदा लमदमसिदा लाइरबना मरम ओइरगा मही तंबा फंगजदबा अंगांग सिंगबु मही तमहनगदबनी हाइबा सलाई होल्डिंग प्राइवेट लिमिटेड की थौरांग अमगी मखादा हाइरिबा अंगांग कुनमरी असिसु लेमना मही तमहनबनी हाइखि सर्वे चलबा मतुंगदा ngसाइगी लेरिबा आंगांसिंग असि अखोइगी येंगुबा मतमदा अखोइगी फिबम चाना लेरमदबा लाइक लाइसु अखोइगी तमगे हारगसु खुदोंग चादबा फिबम दा लेरमबा अदगी तंबा ngamदबा असिगुंबा आंगांसिंग असि अखोइना
खंगसरगा ngasi lamdam asigi sangai thelgi leibiriba isil linau singi sigi leiba akogi yumthong khuding da salaga koina survey tawjaruba angang singasi akoina vocational guide school sida akoina moisi lemnam hai masing tamhanabagi program oina hanba khongthang oina akoina ngasi program asi sathajabani अमरोमदा मतम कयादगी मचासिंगबु मही तंबा फंगहनबा ngamdana laklaba tungda smart society na sinduna lemna mahi tamhanba fanglakpada mama bapa singna nungaiba phongdoraki इपोरोई बेलेगिद्रे थामरी हाइरे आई सानी लई अपिक पंगांग सही अनि सुरे सिना सही मरी हाइरे फिबम सादबदेगी मयामना इमाई साबो मतिंग पांगबिबसे थागतनिंगाई लेतना हरावे मयामनासु अखोइदा पांगिबे मतिंगसिदगी हेन पांगबा ngambio अदुगा इमाई सासु सिदगी याइ फपोइ जगी आइजग फना लेरजु लेट्रगजु रमेश को जी कना मत थानिंग बलितमनिना इसा थारुरगसु ओजा खरा लागतबा छात्र मथान कवाइबदी यादबनिना अदुबो हंदक्ति छारे मयाम लापीबदेगी थेक्नबदेगी अंगांग लाइतंबा फंगजाबा सेम नोंगाइ इसाबु लाइतंबा फंगरोइद्र खमदे याम ओइ अइगी नुपाजु लेगिद्रे सही फाद्री अदुगा सुमाइना खंगौदना सुमाइना लाकपजे इशोना थारकपनि हैना सलाइबु अइना तरामना ओक्सेरी अइ यामना सिंथानिंगा ओइबा मोंगदा कैथेल मानबी की अकोइबदा ताबा नुपी लुप मरीना पुन्ना होनदुना ड्रग ललोनबी नुपीनी हाइना चिंगनाबा अमा ब्राउन सुगर पीस तरेक का कोनना फाखरे फारबा मियोय अमदी पोलम सिंग अदु पार्से पुलिस स्टेशन दा खुदसिनखरे ड्रग ललोनबीनी हाइरिबा मियोय अदुगी ममिंग किमबोय पाइटे चही 35 कैथेल मानबीदा भरागी युममदा लैबनी हाइरि थौदोगसगी मतुंगदा पार्सोय पुलिस स्टेशन ना नार्कोटिक ड्रग्स एंड साइकोट्रोपिक सब्सटेंसेस एक्ट की मखादा केस अमा रजिस्टर तौख्रे लोइना फागलबा पोलम सिंग अदु फोरेंसिक की दमक थारगनी हाइरि थौदोगदु ngasi ayuk pung tara taba adwaida कैथेल मानबी अमदी नामचिन खुलगी लोनबा मफमदा थोखिबने नामचिन खुल न्यू कैथेल मानबी मैरापाइबी न्यू कैथेल मानबी कुकी मैरापाइबी अमदी नामथानजांग मैरापाइबी की मिहुत सिंगना किमबोय पाइटेबु ड्रग सिंग असिगा कोनना फाखिबने नुपी लोप सिंग असना नहा कयागी पुंसी मांगहलिबा ड्रग ललोनबी किमबोय की मथक्ता पुलिस न चपचाबा एक्शन लौदुना दंदी फंगहनबियो हाइना थमलकली मंगोंदा वार्निंग से कयाम पीगरे सुगुंबसी अमोन तौरनु 11 12 ततमैबा अंगांग मयाम से नंगना लोय मांगले तौरनु से याम मंगोंदा वार्निंग पीरे अदो माना तौदे है अदो ngasi मा पोट को कोनना फारे फारबा मतुंगदा खोइना पुलिस ता सिनरे पुलिस ना मतिक चाबा एक्शन लोखपियु मपुनसिगी ओइना मा अमोन तौरक्तनबा अदुम फजने एक्शन लोखपिरगा तौबियु अदुदा अखोइसु मतेंग अदुम पांगके अखोइनाजु अंगांग मयाम दो मांगिबदगी अखोइसि मंगोंदा याम साउनिंगदन लैरमनिना मैरा पाइबी माइ बेनजिंग याम साउनिंगे मतुंगदा अमोन तौदनबा पुलिस की माइगे दैजु अदगी मैरा पाइबी दैजु एक्शन लौनरगा थिमिनसी मणिपुर पुलिस अमसुंग कुंतरुक सुबा एआर की कांगबु अमना था सिगी 13 थौबाल कैथेल दगी फारे हारिबा सामोम निंगोल ओइनाम ओंबी nganbi एलायस ननाव असि लालहौलोब यूएनएलएफ का हिरम अमतदा मरी लेनदे हाइरकले लोना थिंख्रबा लालहौलोब असना थादोरक पचेरोल अमगी मतोंगिना nganbi असि इंग्लिशिंग अनी दा यूएनएलएफ की लानमी संगलोब एमपीए की ट्रेनिंग फंगलबा मतुंग मसागी अनाबना मरम ओइदुना इंग्लिशिंग अनी अमदा पार्टी दगी तोख्रबा मियोइने हाइरे एटीएम यावदना ट्रांजैक्शन की खुदोंचाबा कया फंगहननबा पांदमदा एसबीआई एमयू ब्रांचता योनो कैश पब्लिक लोन्स प्रोग्राम पांगथोख्रे डिजिटल बैंकिंग की सरुकमा ओइना चादा चामा सिक्योर ओइना मोबाइल की खुतांगदा कानबा असि फंगहनगदौरे एसबीआई ना सिंधुना एमयू कैंपस लेबा एसबीआई एमयू ब्रांच पांगथोकिबा थौरम अदुदा रिटायर्ड आईजीपी सुशील कुमार आईपीएस ना हाई योनो केस असी स्टेट असिदा माइपांगना लॉन्च तौबा असना सेल ओइना पुदुना नत्रगा पाइदुना चटपदा थेंगनरिबा खुदोंग चादबा कया अदो कोखनबा ngamlagani हाइखे थौरमदुदा एसबीआई मणिपुर स्टेट की रीजनल मैनेजर कर्नल खन्ना ना हाइखिबदा लेबाग असिगी ओइना एसबीआई एटीएम लिसिंग हुमफुरोम लेरी हाइरिबा असिदा लिसिंग 13 एटीएम दा योनो केस की खुदोंग चाबसिंग पीरी हाइखे We do hope that this advancement in our move towards a cashless society. The State Bank of India is now opening the UNO cash, and slightly they have consoled us that the system of hacking cloning your card will be minimized, or the danger will be, there won't be any danger now.
Sel thumgi lamda marumdom lepchaba ngamnabagi matangda nongmagi oiba wakhal tahanbagi thoram ama Chandel amasung Kaching district ta pangthokre. Wakhal tahanbagi thoram adu Nabard ki mitiyeng makhada Manipur State Cooperative Bank Limited amasung NCUI Women Cooperative ka khutsamnaraga Kaching district ki Langmaidong amasung Chandel district ki Chandra Podroda chathakibani. Nupising asiga bank ka khutsamnaduna masana masagi senthok lambi hingat hananaba self help group sembagi tangai fadaba lei haiba wafam thamnaki. Energy Conservation Building Court ECBC matangda numit nini oiba training program amangasi North AOC daleba Hotel Classic da hogdokre. Manipur State Power Distributor Corporation Limited na sinduna pangthokiba training program hogdokpagi thoramasida ngasigi oina Energy Conservation Building Court ECBC ki Master Trainer Rana Pratap Podarna electricity sizinaba amadi yum yauna makhal kayagi building sing mai design tawbagi matangda wangangki. Matang size break malawzage break ki matungda kay sampat thiam lekay dalayba yum amada may langpok chawna thoklambadagi Manipur Fire Service na matam chana laktuna kanbangam kibagi paw amadi Manipur amasung malam ki tongan ba ipaw sing puduna laksage Impact News Mimit yang tatna lebyo mayam amukha na taram nokjari bulletin asigi makhataba paw miyam da pizari ngasi nungthil kay sampat thiam lekay dalayba yum amada may langpok chawna thoklam gadabadagi Manipur Fire Service ki kanguna matam chana laktuna kanbangam kre thoidokpa amangata thokidre thokdoga se ngasi nungthilpung ama makhairam taba adwaida laikai aduda leiba Laisram Devendro koba mioi asigi mathol manga wangba yumgi mathak ithang thangba ka amada thokibani mai adu karam na chaglakibano haibagi chapchaba maram khangbangam drabasu electric short circuit tege oirambe yai haina imung manunggi mioi singna phongtorakle mai chakle hek khangbaga imung manunggi mioi sing yauna anakpada leiba mioi singna ising chaisinduna kannana bohanaki loinana Fire Service ki kangbu laktuna mafam aduda leramba una chingba mafam aduda leramkiba mai chaklaba pochai sing fire extinguisher sizinaduna muthatki loinana makhatana mai horaktana ba pochai sing adu atopa mafamda hontoki Northeast India da ahan boyna state asida ladiba Sky Hospital Imphal da chayola machupna chatharakiba free heart surgery camp tapuna angang mapan mai pangna heart surgery operation pangthokre haina Sky Groups of Hospital ki chairman chief cardiologist Dr. L Shyam Kishore na phongtorakle ngasi Sky Hospital Imphal da pangthokiba pawgi mifam amada mahakna makhata na hai chayola machupna chatharakiba heart camp asi Healing Little Hearts HLH, United Kingdom Manipur Heart Foundation, India, amasung Sky Hospital, India na punna sinduna. Chadliba tha asigi tang ahumdagi hauduna tang mapan fauba, Rims Rottalaiba Sky Hospital and Research Center Private Limited, Imphal da chathakibani. Kemasida Healing Little Hearts, United Kingdom dagi heart ki maramda ningthina sakhanglaba specialist Dr. Marisu Sarukyari. Mahana makata na haikibada kemasida Nagaland dagi khwaidagi hena chahi nauriba tha anirom tamak ngairiba angang amasu mai pakna singthaningai oiba mongda heart ki surgery operation pangtokhi hariba angang asigi tungi punsida mai pakna asoiba yaudana normal oiba angang amagum mapung marai phaba ngamlagani hairi angang singi heart surgery asi yamna risky oiba thabakni adubo angang singda heart ki oiba anaba asi matam chana khangtok haudraba amadi laying haudrabadi angang adugi punsi adu lamakhangda punsi lom kiba yabagi phibam phawbalai haiki The cost of such open heart surgery in well-to-do center in private sector varies from 2,50,000 may go up to 10 lakhs depending on the complexity of the condition. They heard about Sky Hospital performing and providing free children heart surgery to the children of northeastern India and they came to me. I have listed him for the camp, for this free camp. Although the operation for such small kid, to do open heart surgery for this small kid, 2 months old baby, is
a risky and challenging task. But with the experienced team from United Kingdom and Sky Heart team, we have operated the child on 5th of March carefully and successfully. And you can see now the child is with us. And I'm happy to tell you that this 2-month-old baby who would have otherwise died in a few months' time will now survive and will grow up like a normal person. Thawal district ki Wangjing Wangkhaidagi Lekhidraba Paunam Birahari gi mingda katpa ahal singi pension yenthokpagi thoram ama ngasi Wangjing Wangkhai Lekol gi Mipun Sangda pangthokre. P. Birahari Charitable Foundation na sponsor tauraga piriba pension asi Wangjing Tentha Constitution gi manung delayba lenga ki makhal amatagi pension fangdriba chahi humphunipan gi mathakta leiraba ahal singda pibane. Tha taruk kanaraga piba pension asi ngasi mafam adugi ahal chamapanda khutsinakhe. Yausang kumhaiga mari leinana pangthokpa thabalda yum palaba nupa amadi nupi sing saruk yahandaba yauna tongan ba hiram kharada Women Against Crime nalamdam asigi mairapaibi amadi club singda pauzelakli. Ngasi Kanchipurda leba WAC gi loisang da pangthokiba paumi singa unabada organization asigi secretary A Robitana kumhai asigi manung chana thokaning da bathoddo wa thokpagi chang henkalakpadagi khongthang asi laurakpani haike. Thabal gi manung chana nupi singna amambada nupa unabiganu nupa singa garida thabal yengba chatminaba amasung nupi singna akamba phizol setuna amadi nupa singna sunni sasa sinduna saruk yabiganu haike. Thoka ningdaba thodok sing thoktanaba organization asina lokhatliba khongthang asida khunai miyamna sogatpiu amadi organization gi maikidagi su koina chatuna athingba sing asi ngakna chananaba khongthang lokhatkani haina phongtoki. khongthang se khoi lokhalakpagi maramdi khoi inkhalaiba khoi gi isa sing khoi isal linau sing na chongiba thabal je sengna kan yum palba nu pa sing na paina bana teba sidaisda adai mau ju yauhan bigano ba mau duna lai sabi sa kan da mau khoi mapam da saunarga ngata mayum baloga halakpa sumam leidi adagi muk yum panba mau ju thaban jong mam yawe du khangja da pa khang sing na mu paire adum problem mam thoi ba se la kan da di lai sabi oram dre lo roi ha ju je da bi mu lo bi re ba adai mu lai sabi du ju nupi thiba nu pa du na sen bi re adu kan da di pa khang oram dre khoi pi roi na ke sam to bi nu pa mem dei je da bi mu lo bi re ba mam pa sung loi wa nei ba duna sum ba mam je khandok min na se ba adu gi da mak ta khoi nu khongdang je la khot pane ba hal di thabal lai ba je khoi gi lai sabi pa khang sing gi ma khoi gi kainon tong na ba yum pan na ba gi da mak ta di khangna na ba gi a chau ba ple pon kaino ama khang ne ba jaga ama khang ne ba aduna yum pa la ba sing di yaw bi ga nu khoi thaban jong ba sala ju lem na yeng ga lai bi yu Sri Sri Govindaji Temple Board na chahi khudingi phongba Govindaji ki chahi ki calendar ngasi konung dalaiba Govindaji ki sanglenda release tawkre. Calendar adu Sri Sri Govindaji Temple Board ki supervisor Manohar Mayom Baris Sarma Govindaji ki Panji Sanglakpa amasung Brahma Sabhagi Keria Adhyakshana release tawkibane. Hariba calendar asi Rajarsi Bhagichandra Haktaktagi leptana chahi khudingi phongduna laklibane. Calendar asida Govindaji ki chahi amada pangthokadaba thoram pareng sing yauribani. Govindagi parampara astakal amadi niyom kanun aibadi akoi grahon amadi ekadasi mangba sengba adugi punamak yauraba amadi Govindagi chahi magi mongda pangthoiba astakal aibadi function punamak mafam akoi calendar sida loina hapsare hariba calendar se tangai phadana puthokta yadro maram kharatadi puthoibani atai calendar kaya marum phangi bazar da adubu akoi Govindagi chanariba niyom asigi wangmada leiba khenarpa mayam se Govindagi oiba pote asi oigani ne haina takpa aduma calendar ni Manipur State Kala Academy na Sindhuna Palace compound leba Iboyaima Sumang Lila Sanglenda Chatharak liba Niputaret Suba All Manipur Sumang Lila Festival 2018-19 gi nupa kanglub Sumang Lila Changdam Nabagi ngasi mapan suba numita Sanalaipak Nachom artist ki Lila Ahingda numit utkre. Lila asi Ranjit Ningthauza gi mayekta Sograkpam Hemantana direction pibani. Lila asida Podon haiba character saktam langkiba Sograkpam Hemanta gi comic character na Tilliba miyam gi pukning sumhatki. Festival asigi hayeng aroiba numita apunba artist association gi Lila kaidawngai nokani utkadauri. Lila asi Lai Hemantagi mayekni aduga Kakching Biramangol na direction pibani.
hayeng aroiba numit asida numit tarani chumna chatharakliba nifu taret suba All Manipur Sumang Lila Festival 2018-19 gi nupa kanglop Sumang Lila changdamnabagi result lauthokani. Manipur State Kala Academy amadi Iboyama Sumang Lila Council ani na punna sinduna pangthokliba Sumang Kumhai gi athoi ahen tanaba lising ani tramapan asida Lonyan yauba Sumang Kumhai da makong mathang piba yaroi haina milalna cherol amada hairi. Hauzek sanabagi ba. Kunwapan suba Governors Cup Invitation Polo Tournament ta Chingkhai Hunba Polo Club Kongpal Mai Pakre. Ngasi mapal Kangzebung da sanakiba tournament sige ahum suba knockout ki match samada Chingkhai Hunba Polo Club Kongpal gi sanaroi A Basanta amasung Leisemba Takhelambam Anina Panzel ahum aduga THS Kauba Amadi A Abung Kuman Anina Panzel Amamamga Chanduna Manipur Police Sports Club Team Ebu Panzel Nipan Mangada Maitiba Pibangamke. Manipur Horse Riding and Polo Association gi meeting makada knockout basis to chathariba polo tournament asida team nipan na sarugyari. Polo tournament asigi hayeng sanagadaba marisuba matchta KNMM Riding School Singjamai amadi Manipur Police Sports Club Team B anina lamba taunaragani. Nakalamaromda Taranipan Suba Women's Governors Cup Polo Tournament ta Chingkhai Hunba Polo Club Kongpal Mai Pakre. Ngasi Imphal gi mapal Kangzebung da sanakiba nupi gi eba tournament asigi ahanba knockout ki match samada Chingkhai Hunba Polo Club Kongpal gi sanaroi THS Tanana Panzel Mari Nilu Rajkumari na Panzel ahum SS Sangita na Panzel ani aduga THS Sana Jaubina Panzel amaga chanduna Tekcham Polo Club pu yamna lakchana Panzel Tara Sinoda Maiti Papi Bangabke. Manipur Horse Riding and Polo Association gi meeting makada knockout basis to chathariba polo tournament asida tim ahumna sarugyari. Tha asigi tara tareta tournament asigi match ama sanaragani. Manipur ge ahanba international cricketer RK Rex na Oppo F11 Pro launch tawduna Oppo Manipur gi dealers May 2019 pangthokre. Thoramadu ngarang Hotel Classic ta pangthokibani. Oppo dealers singi marakta masak thokna thabak tawba sing khangatuna achamba khudol tamduna pukning thogatke. Loinana ngasidagi Manipur da yonba hogadoriba Oppo gi anoba phone oiriba F11 Pro gi matang dasu dealer singda pawdamke. Ahanba WDYC State Level Under 13 Boys Football Tournament ngasidagi pangthokpa hokre. Ngasi the West Development Youth Club Lamdeng Khunau Lamsangna sinduna tournament asi pangthokpani. Football tournament asigi ngasi ahanba sanakiba league match samada RFS Malongi Sanaroi Akas Langamba amasong Joy Prakash na match ki manga nipan amadi kontra mapan suba minute singda panzel amamam chanduna. Kripsa Naramthong Tim Ebu Panzel Ohum Sunoda Maitiba Pibangamki. The West Development Youth Club Lamdeng Khunau Lamsang Sanabung da Sathariba Tournament asida Tim Nipana Gruvani Thokna Kaidoktuna Sarukyari. Hayeng Sanagadaba Ani Suba Ligta MLYC Mayang Langzing Amadi WDYC Lamdeng Khunau Anina Lamba Taunaragani. Humpumatoi Suba Sir Churachan Singh KCSI CBE Memorial Football Tournament ta North Imphal Sporting Association Thangmeban quarter final changbangamkre. Ngasi Khumanlampak Turf Ground da sanakiba tournament asigi aroiba pre-quarter game match aduda North Imphal Sporting Association Thangmeban na UKB Churachan Purbu Panzel Ani Sunoda Maitiba Piramlaga Chathariba Football Tournament asigi quarter final changbangamki. Manipur gi miyamna father of the modern games of Manipur haina singthanariba Churachan Maharaj Kimingda All Manipur Football Association na lisingamaga chamapan yangkhaidagi hauna lisang sitna pangthoktuna lakliba football tournament asida mapalamgi football team ani yauna lamdamasigi football team kunmapan punna team kuntramathoi knockout basis ta lamba taunari hayeng tournament asigi ahanba quarter final match sanaragani.
Jammu Uttar Pradesh ki Greater Noida tamna numit mapan ni chupna cycle thauduna lakiba Rohan Film gi khongchat ngasi mahaki panthungphom Greater Noida gi Sarda University da thunglakre. Khongchat asi Rohan Film gi marisuba oina service before self haiba banner da handak thokiba Pulwama terror attack da laikhidraba army jawan singi mafam da ikai khumnaba utpo oina chatkibani. Mahanangasi Sarda University Yorapu matamda University asigi Executive Director amadi Vice Chancellor Prasant Gupta na taramna okay. Panbayai Rohan Film gi mamangi cycling journey ahumadu tharaga punna mahakna chaliba lambi ki asangba asi punna kilometer lising tara sure hairi. Taret Suba MVCA T20 Cricket Tournament Napsa Kha Imphal Amadi LC CC Lilong Chezing Ani Mai Pakre. Ngasi ayog lang tabal public ground the Manipur Veteran Cricket Association na sinduna sana kiba tournament asigi tara Taret Suba League match ta toss ngam kiba Napsa Kha Imphal na betting hana sana kiba match asigi apibo over kunda wicket ahum turaga run chamaga humputaret lobangam ki. Masigi paukum da match asigi ani suba betting sana kiba model club chingama khana su match ki apiba over kunda wicket tare turaga run marfu mapan khak lobadagi match asi run humudra nipan da maiti banangke match asi da run humudra nipan lokiba napsa Kha Imphal gi batsman Somen Drona man of the match take chathariba cricket tournament asigi ngasi nungthil sana kiba tara nipan suba league tana toss ngamkiba cyclone thangmi bana betting hana sana kiba match asigi apiva over kunda wicket mari turaga run chamaga kuntrani thoi loki match asigi ani suba betting sana kiba LC CC Lilong Chezing na over tarani panga ball manga da wicket nipan turaga run chamaga kuntra taret loduna match asi wicket anida mai pak pangamki match asi da LC CC Lilong Chezing gi batsman Rakesh na run humphutaruk loduna match asigi man of the match take Tim Tare na saruk yaduna chatharagli tournament asigi hayeng match later. Arab the bulletin asigi headlines amhunam yam da thamzari. Taratret suba Lok Sabha mikhal da inner Manipur parliamentary constituency da Trinamool Congress ki mirep thadok na basem sare outer gi su thadok laba yari haina AITC gi Manipur observer Vishwajit Deb na phongdokre. Lok Sabha Mikhal Taraina Lobi Gano State asigi maruiba issue sing thengna bangamba mating thokpa MP amakhan ba mathau tare haina inner gi CPI mirep Dr. Morangthem Narana phongtokre. Amasung ATM yaudana transaction gi khudong chaba kaya phanghana ba pandamda SBI MU branch ta Yono Cash Public ngasi Manipur gi ahanbo oina launch tokre.